Maheiroi khunai amadi Leipak miyamgidamakta katthoktuna laklaba Maheiroigi loop amasu oiriba DESAM gi office construction asi Leipak miyamgi matengdagi ngasigi phibam asi yauba ngamjare. Office asi mapung fana loisinba ngamnabagidamakta makha tana miyamgi mateng mathau tari. Maram asina lakliba April gi tang 22 thangja numit ing 2016 gi nungthilgi pung 3 taba matamda Kwakaithel teaching ground da lottery ma pangthokjagadaw. Thamjariba pricing na Ahanba price da Hyundai Venue, Anishuba price da Royal Enfield, ahum subadana Iphone14, amasung consolation price mga amasu thamjari. Maram asina mayamna nusibiduna hariba lottery sigi ticket amamam tangkakpiduna thamjariba price ngasigi Mapu oibiyu. Loina na DESAM gi office construction asibu sabada Leipak miyamna miteng pangbiyu. Akupa maronggidamak Makhada pijariba contact number sida pau phawbiro.